Hengbung the Kuki NP Manipur gi General Assembly Paman Kibegi Mai Honari MLA Haukol and a Kuki Sakole Tadaugi certificate Kudak the Sarenatau Saitu Assembly Constituency MLA Haukolet Kip Gan a Kuki NP Manipur gi General Assembly Pangto Wandu Kuki gi Agenda Sakot Kibigi Tawangadu Tadau Purupta Nam Takta Bugulunana Tazava Mangan Manihana Tadau NP Manipuna Tadorakpa Chirola Manapongdorakli Chirola Sinhai Apun bagi saktam na sauna sing naradun masagi kungang hengbungda MLA Haukolet Kipgena December amadigi mga pawu ko ki NP Manipur gi General Assembly pangthokna bigi ayaba pikibado thadaw phurup amadi Manipur khundare bi yellow phurup khudima ki mayok leiba tharangi hengbung gi village su oiriba masa maksu thadaw phurup ki manungsa liba Haukolet Kipgena koki gi thausil sagona ba phirep lorok liba si lebak thibani Tadau singdi Manipur gi yellow fruit ni mapani gi sanglakpa mitop singna semjin sajindu kuki fruit ki manung sandi MLA masa mangna nakal amaromda tadau fruit ki miyoi ni haijabaga loinana atop nakal amaromda na kuki fruit ki miyoi ni hairibasi masagi khudong saba lawna ba hona bani hari Sirol asina hai kumja English singa ni ka kunga mari da Guwahati da pangthokiba tadau convention 2024 da MLA Haukolet Kipgen saru yakidi Mifamadura Tadau Hariba Purubasi, Koki Nati Haina Warep Lokibani, MLA Asina Tadau Community International TCIM Tadau Student Association, TSE Gilusing Wasinda, Pressure Piraga, Tadau Haiba Top Saktamasi to Onana Baurang Lokotki, a Thingbakia Gimarakta Tadau Convention Pangtokraba Matunda, KNAF na Mipamadubu Sililang Nipa Organizing Committee members in the Kian Kanganbi Tong Kayamarum Satarki. Mamang na thukiba thawdo amagi batangda sirol asinai kumja English singaniga kungo humdoi da kangpokpi da pangthokiba hun thadau cultural festival the MLA Haukolet masamang thadau oina pokpani amasum thadau oina sigani haina lakthokpa laiki aduba masagi kungang na Kuki NP Manipur gi General Assembly pangthok honana ba thorangna khulakli basi mamang da magna phongdokiba wafam singadu yumpham yaudabani haiba utpaga loinana miyambu lana lamjingna ba hotna bani hairi Kuki NP Manipur gi mifam pangthok honana ba thorang lokhatpaga loinana mifam pangthok na ba sial phawa thadabagi thongasi thadau conclave 2015 amadi thadau convention 2024 laukiba warep ki wangmadani oirakliba phiba masi yenglaga thadau NP Manipur na MLA Haukolet Kipgenda makhatana saugotlaroi magna paikhatliba thabak thoram sing thadau phurup ka karigomba hiram amatada mari leinaroi MLA Haukolet na masamak thadau phurup ki Miyoira natragana Kuki ra haibadu miyam na mayek singna laukthorkadabani magna karigomba Kuki ni haiba tarabadi any Kuki tribe category manungsanwa maramna thadau tribe ki certificate adu surrender tawgadabani haina su sirol asina makhatari Civil War mayoknariba Myanmar na mayai kabadrak puthokona malem gi maku oiri Myanmar gi mafam kyara paksana popi thanari masigi saitheng yomlo naribi India da mayoknagadawri Afghanistan na popi pambi thabagi sang hantarakpaga loinana langi saitheng nanglaba Myanmar na malemda kani khwaidagi yamna puthokpa laibak oire haina United Nations gi report amana phongdokli Myanmar paksana popi pambi thanariba singdagi puthorakpa mayai ka potlam sing thadokpagi lambi yomlonaba India da oigadawribanina masigi saitheng sauna phanggadawri United Nations Office on Drugs and Crime UNODC gi report hai haukiba sahiga sangdamnaduna yengbada Myanmar gi tuan mafamda popi pambi thabgi sangsada taragaterom hengalakpa thengnari hector lising ni fugani thoiga sani park chawba mafamda aini yadaba mongna popi pambi tharambadigi haujikti hector lising yankhai go humdoi ki sama park chawba mafamda popi pambi thaba thengnari Afghanistan na popi pambi thabigi sang handakraba matungna haujikti Myanmar na malemda kani khwaidi yamna puthokpa laiba oire haina UNODC gi report asina phongdokli UNODC gi Southeast Asia and Pacific ki mihut oiriba Defi phongdokhibagi matungina military junta amasum pro democracy group singi marakta thokliba lana sigi khudong saba lawraga Myanmar paksana popi pambi thabigi thorang lakhalakpani Kumja English singani ga kunga mariga sangdamna dunu yengbada sahi sigi oina Myanmar gi mafam ayambada paksana popi pambi thabigi thong satarakli leba asida tangdu laitaba phibam laitabana maram oiraga
Poppy Pambi Thaba Masum, Kani Putopiki Tavok Thoramsin Komang, Soxilakpani Haina, UNODC report in Makatana Photoclip. Reporters in High, Malem Goina Kaniki Mamol Hengalakugaloina Kumza English in a Nigataraga Panda, Hek Padangari, opium KZ Amagi Mamal dollar, Samagani Fukumanga Piramid Hositi dollar, Sahunga Kungama Panyori. Drug cartels in the opium digi Songdolaba, heroin powder, Malem Kaitel Yuanbada, Sendong Sound of Pangli, Afghanistan, heroin Amasum brown sugar Putopiki sang Hantakrava Matunda, Myanmar Mayaka Vachinza, Makanasi, Malem Kaitel Yohan Bigi Taudang Loduna Lakli, supply to Budigi, Dimani Hengalakwa Madam, the Myanmar Gituan Mapam Sunda, heroin Sumkam Kia, Hangdorak Patenare. Umang Kok Tokpa, Poppy Pambi Tava, Timbatamli, Paumai, Naga, Sidau Mai Mi, Paumai Naga, Sidau Mai Mi, PNTM ki Anisuba Federal Assembly the Lokibu Waret Matungina, Paumai Fruki Muation Kundari Pamapam Singda, Environment Kanana Taurankia Lokalagan Hedi, Lupasina Tadorakpa Chirolaman High, Environment Kanabiki Panam the Lupasigi Federating Unit Punamagna, Paumai Fruki Muation Kundari Pamapam Singda, Umang Koktokpa, Poppy Pambi Tava, Ganja Pambi Tava Masum, Environment Akaibathola Kadava Tabak Thoram Sing, Pekat Pating of Tarak Lokalakadavani. Kanaguma Lanai Mui Netrakan Mui Kanglup Amsum, Kunja Singna, Atingba Sigi Mayok the Tabak Toram Tola, the Madura Tolapa Apapata Punamaki Texa, Masamasana Puzakadavani. PNTM na Lautorakli Puapam Singasima Pungpana Tabak to Ontona Bigi Matanga, Matiksa Batarang Lokat Polori, Hiramasid Naha Amadi, Ahal Yauna Kulgi, Ahal Singna, Mapung Paba Mating Pang Buhan Apple Torakli. Hausi Hingliba Muising Asikatana Tungi Mirolgi Kalaga, Environment gi Pibam Kahenda Tamnavigi Matanga, Miam Puna Matauta, but Horangsing Lokat Mineras Hedi. Sangai Festival Sarugyaki Basing the December Tara Power with a public apology to Godavani, Z5. Sangai Festival Sarugyakiba Reactionary Artisting Business Enterprises Professional Sing Stol Hankiba Singamadi Lanai Mui Punamang the December Tara Pawagi Manungda Makoina Langzakiba Dugi the Maklaybak Miam the Soikre Lan Krihaina Public Apology to Godavani Haina Lona Tinkrabal Hulup Mangana Puna Tadorak Pot Chirolamana Fundurakli Z5 ki Mingtol Makada Lahulup Mangana Puna Tadorak Pasiol Sinai, Miam Gimayok the Laidun Sangai Festival Sarugyaki Lila Party Mari December Tara Digi Matangseki December Tara Pauba, Sai Ama Lila Sanavada Ating Matamli, Manipur State Sumang Lila Council Gi President Amadi, Lifetime Secretary in December Tara Digi Orgasai Ohum Sumang Lila, Yaubanatragana Sumang Lila Gamari Lenava, Tabak Tobi. Makoi Animak, December Tara Pawagi Manung the Council Gi President Amadi, Lifetime Secretary Gi Pamdigi resign Togotapan Hedi. Sirola Sinhai Kumza English Singanika Kungo Humdugi Me Hum the Sin Kuki Narcoti Risina, Meitei Sing Atamna Landara Padigi Tolakibu La National Morga, Lanjana Dun Sang Labasai Anima Kahena, Relief Camps in the Awasi Ting Kang Diva IDP Singbu Lenga Namayunda, Hanjin Hananabamadi, Watu Asil Lucinanabu Honabigi Mohota, Harau Kumai the Tawai out on Labor Mataoshida, IDP Sing November Kungamaturi Kuntra Pabu Pangto Kiba Manipur Sangai Festival, boycott of Kongjang, Sanction Kibin Hedi. Donald Trump na America, India have a white season of Ating Matam Creek. United States, India have a white Makatana season of Yaroi, and US President Donald Trump na Ating Matam Creek. Hiramasigi Matang na Trump na Kimaduri Mahang Ating Matam Libasi, India de Gilak, Indian Singi Matakanati, Mamanga de Gilaglava, Native American Singi Mapamdani, India have a white Siki Matang Kumza English Namaga Samriga. Maudragani Twidigi Hona Samam Nabama Lerakravani, Say Eduda Christopher Columbus na, Nongsup Maikai Romda, Ising Lambi the Kongsan India Yonavigi, Anowa Lambitiki, Soy with the Gimahana, Tegrakiba Muisingbu, Indian Hynamingtonki, Columbus na Anoba, Continent Amating Nare Haiba, Mayakshana Kangmangam Kravasu, Native American Kangbu Karabo, Makatana Indian Hynadumak Kangnaduna Lakieri. Manipur gi singi tongan ba budget ama thamna bigi wafam satna handana ba retired judge aribam nautuni suri yauna advocate marina bharat ki president da memorandum thaduna taksingri Manipur gi singi tongan ba budget ama thamna bigi wafam adu constitution gi wang madu oiba maram na madubu satna handana ba Manipur gi miyoi mangana India gi president Draupadi Murmu da memorandum ama thaduna taksingri President Takiba memorandum du Hanagi District and Session Judge Aribam Nautuni Advocate Sorok Habam Rabindra, Advocate Maksatabam Amangle,
Advocate Okram Inaubi amasum Advocate Irengmam Jogeswon khuyek piduna thakibani Bharat ki President Pishin Kiba memorandum aduda palliba wafam singdi Manipur gi singi tongan budget ama thamnabagi matang miyo emana Manipur gi governor kanthoklam laga India gi President wakatki madugi matung mamang tha November 13 Ministry of Finance ki Deputy Director Budget Rakesh wafam adubu khanana office memorandum ama thoki matang asida ningsingba yabadi Article 371C की मखादा मणिपुर लेजिस्लेटिव असेंबली की हिल एरिया कमिटी असे कुमजा इंग्लिशिंग अमा समापनगा हुमद्रागा निथुरे सेंकी कमिटी असे ग मरी लेनबा मरु एबा थबक थोरम गवर्नर न थौदांग लौरिबनि मरम अदुना हिल एरिया ग मरी लेनबा थबक थोरम सिंग मतांग इंडिया की प्रेसिडेंट योहन गी हायरबदी गवर्नर की कुथांग सकदबनि मतांग असिता गवर्नर कांथोकलमनगा कनागुमा मियो एमना कॉन्स्टिट्यूशन की अथॉरिटी अमगुम गवर्नर गा लेंगमाना न थबक तौबि यादी करिगुम तौरम तारगदि मधु कॉन्स्टिट्यूशन की आर्टिकल 371 सी खोंगाउनबगा समाने लोइदना गवर्नमेंट की कॉन्स्टिट्यूशनल अथॉरिटी द इकाइबा पीब ओइन थोए हरि अमरम द डिप्यूटी डायरेक्टर बजेट राकेश होखिबा ऑफिस मेमोरेंडम अदु स्टेट असिदा प्रेसिडेंट रूल चलाइदिबनि मरम अदुना प्रेसिडेंट की एडमिनिस्ट्रेशन असि गवर्नर न पांगथोक ओइबना प्रेसिडेंट रूल मनुंगदा गवर्नर न थैरम बहाइब सिसु कॉन्स्टिट्यूशन खोंगाउनबनि ओइरक्लिबा पिबम असिदा मिनिस्ट्री ऑफ फाइनेंस की डिप्यूटी डायरेक्टर बजेट न थोखिबा ऑफिस मेमोरेंडम अदु प्रेसिडेंट न विथड्रॉ तखनबियु लोइदना आर्टिकल 371 सी की मखादा गवर्नर न लौगदबा कॉन्स्टिट्यूशन की थौदांग हेना सेशन हनबियु हाइना मेमोरेंडम अदु मखाताना पल्ली नुमित निनी हुमनी असिदा अयु अंगनबदा का हेना लाइसिल थारब याय रिपोर्ट Indian Meteorological Department IMD की रिपोर्ट की मतुंग इन मणिपुर याउन अवांग नोंपोक की लमदम सिंग असम मेघालय नागालैंड अमदी मिजोरम की मफम सिंगदा लाक्लिबा नुमित निनी हुमनी असिदा अयु अंगनबदा का हेना लाइसिल थारब याय हाइरिबा फिबम असि हिमाचल प्रदेश अमसुम ओडिशा दसु मयुनरब याय हैना मेट डिपार्टमेंट की वेदर रिपोर्ट असिना हाइरि भारत की प्रेसिडेंट द्रौपदी मुर्मू दिसंबर 13 मणिपुर लाक्तुना नुपी लाल की थोरमदा सरुक यागदौरी सही अनी मखा हेलब मणिपुर की इरांग असिदा थेंगलबसु थेंगना इंडिया की प्रेसिडेंट द्रौपदी मुर्मू दिसंबर 13 मणिपुर लाक्पग लोइनना दिसंबर 12 पांगथोकदोरिबा नुपी लाल की थोरमदसु सरुक यारब याहैदि इरामसुगी मतंगना पाउसीसना फंगबा पाउगी मतुगिनदी प्रेसिडेंट द्रौपदी मुर्मू दिसंबर 13 की अयुक्त इम्फाल थुंगलब मतुंग अहिंग अमा येरेक्लगा मथंगी नुमित दिसंबर 12 पांगथोकदोरिबा नुपी लाल की थोरमदसु सरुक यागन हैदि मांगना दिसंबर 13 इम्फाल थुंगलब मतुंग सनापति डिस्ट्रिक्ट सत्तुना ट्राइबल लुसिंगबसिंग उनदुना वरी सनागनी लोइदना मणिपुर थोकलिबि इरांग असिना मरम ओइरगा कांगपोकपिद लंजेनदुना लैरिबा आईडीपी सिंगसु उनरबये प्रेसिडेंट द्रौपदी मुर्मुना राजभवन अहिंग अमा येरेक्तुना दिसंबर 12 पांगथोकदोरिबा नुपी लाल की थोरमदसु सरुक यागन हैदि मांगना इम्फाल लैरिङै मनुंगदा तोवान तोवान लमदम असिगी नुपीगी लुसिंगबसिंग अमदि लंजेनरिबसिंगसु उनरबा याय हैना पाउसना मखातारि पन्मयाबदि ममांग था नवेंबर 13 इंडिया की चीफ ऑफ आर्मी स्टाफ जनरल उपेंद्र द्विवेदीना मणिपुर महौसागी तंगदु लैताब फिबम ममा मखातना लैरबदि प्रेसिडेंट द्रौपदी मुर्मू मणिपुर चलब याय हैना फोंदोकपस लैख्रबनि इरांग मतुंगदा मपाव जिंगतुंदा कुकी मीतई की माहिरोई मतौ करमना पुनः लैमिनरिबेगी हाइबद उत्पा पीस इनिशिएटिव प्रोग्राम पांगथोकदौरी स्टेट असिदा कांगलुप की इरांग थोलखिबा सही अहुमलोंग असिगी सिंगी खुल अमा ओइरिबा मापाव जिंगतुन मणिपुर अमसुम इंडिया की अतोप स्टेट सिंग मतौ करमना मफम अदुर कुकी अमसुम मैतै सिंग पुनः लैमिनरिबनो हाइबगी तोंगानबा मेसेज अमा पीनबगी पनमदा मापाव जिंगतुनना होस्ट ओइदुन मणिपुर पीस इनिशिएटिव प्रोग्राम पांगथोकने हाइना सोल्सिया क्रिस्टियन कॉलेज थादोरक चोलमन हारी चोलसना मखाताना हारीबदि थासिगी मरिदा नेदी होम एकाडमी सोल्सिया क्रिस्टियन कॉलेज अमसु मापाव जिंगतुन विलेज न पुन सिंगदुना मापाव जिंगतुन द लैबा नेदी होम एकाडमी कैंपस द मणिपुर पीस इनिशिएटिव प्रोग्राम असि पांगथोकदबनि प्रोग्राम असि मरु ओइना मतौ करमना मफम अदुदा मैते अमसु कुकी कम्युनिटी सिंगना हौजिक फावबा पुन लैमिनरिबगी हाइबद मयेक सिंग उठकनि इंग्लिश सिंगनिगा कुनगो होमदुगी मेर थोकिबा हिंसागी थौदोक मतुंग मापाव जिंगतुन द मैते अमसुम कुकी कम्युनिटी अनिगी अंगांगसिंग अमसुम नहा ओइरिबा मियोय क्याना मखाताना महिमसिंग तमिननबा अमसुम लैमिनबा यामना पिकपा मफम अमनि इरांग असिना मरम ओइरगा मणिपुरगी तोवान तोवान मफम क्यादा
monoethnic line amasung buffer zone ama khaidoklabasu hairiba mafam asida leiriba classroom amasung hostel singda Kuki amasung Meitei sing puna leiminari thauram sigi moinana needy home academy gi co-founders oiriba Solskjaer Christian College ki principal Dr. Arsan sta phungdokibada mapau jingtun gi khongsat asi state asida leiriba puna makini mafam asida tongan tongan community sing gi Maheiloi sing tambalai Unkhanariba district amada angang singna mafam asida tawriba sigumna tawragadi Manipur leiriba adult singna apunna amuhana leiminabagi lambi adu soidana phangma ngamgani haiduna needy home academy mapau jingtunda pangthokadaba Manipur Peace Initiative program asida media organization church amasung community body sing yauna student body sing amasung masida interest leiba miwesing punna saruk yabiyo haidi Kangpokpida leiriba Naga sing masagi homeland refugee da oina leiri Senapati district dagi nauna khaidolaga semkiba Kangpokpi district da leiriba Naga sing masagi homeland da refugee amagumna leiri district asida leiriba Naga sing social economy amasung political goeba environment da systemic naiba mongda apan mamadi yekhai thingaiba kya pibana namduna makoina leiriba hanagi mafamsing hongdo hanba lengak sasan gi oina thong manadaba masum constitutional gi oina piba khudong saba kya ba phangandaba na maram oiraga namduna masagi homeland refugee haibadu oiri haukiba sei kya si Kangpokpi district leiriba Naga singna political representation sokothorangi oiba khudong saba sing masum tangai phadaba public service sing da mafam adu mapung oina leiriba Kuki singa sapmanaba mongna khudong saba phangthri hairiba phibam kya sina tapna makoi gi homeland makthada refugee ohelakpada natana governance yauna center amasum state asida paikhatpa sokothorangi thabak sing Naga singda thongmanana phangana bohona bigi muhutta mafam adu mapung oina leiriba Kuki community singi favor oina thabak tawri asingumba constitutional crisis amadi phangpham thokpa haksing phangandabana maram oiraga district adu leiriba Naga miyam sing pendaba kayana pikthali maram aduna hariba issue sing asida state government amasum central government ku thingjinduna Naga singda manaba share sing adu phanganaba hona pamthui state asida ningthau palingi matam Maharaja Budachandragi matamda Manipur gi tribe sing gi oina administrative framework amagidama the Manipur People's Administration Regulation 1947 si samlam kibani Manipur state darbar amasum British political officers singi advice kalwinana draft tawkiba administrative framework amagi makhada singi area da administrative circle mapan semki hairiba administrative circle sing adugi manungda di Sadar Circle number 1, Sadar 2nd Circle North and West area sisu amani. Masigi matung tarakpada English ngamaga samapanga nifuga nipanda Manipur gi ahanba Democratic Election Manipur State Constitution Act of 1947 si Manipur Maharaja amasung Manipur State Council na semki loinana committee sina singi area gi oina constitution taragani pan beli gi oina constituency oina ahum amasung educational amadi commercial interest ki oina anipuna constituency yakai gomde senki adubu koirengai sadar tama amasum laimakong assembly constituency gi manungda laiba khul singasi matung tarak par tungan administrative circle gi makhada thamagaloina sakhanki English amaga samapan ga nifuga mapan gi September 18 da Manipur merger agreement sign tawna khraba matung Manipur si Republic of India gi saruk ama oiki loinana English amaga samapan ga yangkai da Union Territory gi makhada Manipur si district ama kaktang oina sakhang lambada gi matam gi matung ina tapna khaidorak tuna Kangpokpi district asi official oina lakhokre loinana district asi gi subdivision mapan asi su Kuki sing namna tariba jaga sing thamki indigenous oiriba Naga sing lam asi geographical oina puna khunda laitar ma kya do political gi oina tokhai khaidokre maram maduna Kangpokpi district leiriba Naga khul sing ki phangpham thokpa administrative khudong saba sing amasung district governance gi phangada ba khudong saba kya do amata phangba ngamdre heba wapam yawn phungdoki